Thoubal Zilla Dasu District Administration Thoubal na Sinduna District Election Counting Hall da HOUJIK MAMANGDA Jan KALYAN SHIVIR People Welfare Camp HOUKHRE Numin humni chathagadaba Jan KALYAN SHIVIR asida District asigi tongan ba Department ki stall kunhumdoi muk hangduna District asigi miyamda Central Sponsor Scheme sing miyamda fanghanaba honari Ngasigi camp aduda miyamna District Election Counting Hall da laktuna Haksil card saba widow pension All as pension yauna tongan ba singi application thazinaki pangthokliba People Welfare Camp asigi matangda Jilla asigi Deputy Commissioner Yumnam Rubitana hai ngasigi hauriba camp asi hayeng off leiraga hangchit irai amasung thangje numita su makhatana chathagani Camp asida PMGAY card Chief Minister gi Haksel Tengbang amadi atai lengak na piriba scheme singi khudong chaba pigani Masida district asigi miyamna lakpiduna khudong chaba asi lobiu ngasigi camp aduda Nasha Mukta Bharat campaign gi sarukama oina aikhoi mayai kaba chinjak chaba lepasi haina DC na luchingduna signature campaign amasu pangthoki district ki jan kalyan silver se koi civil se koi district ki counting hall da longje ngasi ne lagi tang trampan ne tang ne hai di off oirani mayam punam Thoubal district ki koi ki praja kunima apoi sista stall mayam 23 stall hamjari different department ki lakpiraga sidi apoi ki pam basing awat basing apoi ki CMHD card sabo oiro PMJV card sabo oiro apoi PM Soni DB oiro TB testing oiro AIDS different mama lejari si mayam sidi apoi benefit lo bodo apoi Thoubal praja mayam lakpiu apoi 19 ga 20 ga su tang pung trama koi dai na pung ohum bo adum tawjani asi su mayam laktana yam successful oyen bibagi thank you apoi 19 ga 20 ga su lakpiu apoi di sin counting hall